Nasigi tongan tongan phung ki pausi singamadi social media degi lokot pau khara update tawjari ahan bada maru ba pau separate administration Nagalim gi manglan hek leiri ba makai punsin ba nungsina ba sungoi oitho oi ikheng adum tanarakhini haina arambai tingol gi PRO Robin Mangang khwara pon phungdokre India gi oina chahi kunga mangada vote lepa yariba asi chahi kunga mathoida ohenna ba Telangana gi chief minister na center gi punging singsinkre Lengaki residential school amada nubi mahirui sing chara helaga thambiramle mahirui singi wakat lakudagi principal amasung warden kudakda school adudagi lokthokre Manipur gi apunbagi sakamda singnarakpa tuminna leithokloi haina chanjoina phungdorakli Waf vote member khanbada non muslim hablokpa yaningge haina amomso PSO MSA na phungdorakli Tamil Nadu da opposition leader phakibudagi charangaba phibam thokle Comrade Nongthangna Laikidabada KCP na awaba phungdorakli August 13 Students Martyrs Day nimita ban amadi harau kumhini singba tawbiganu haina MSF na phungdokre MPA Sardana Railway Minister unakre Gobind amadi Somendro akanbam yeng changlagani haina KCP apunmana aganba wafam thamlagli imungda bom langsinduna pokhaihalamle Captain N Pandambana Laikidabada awaba phungdorakli Loktaki Phumdi Maraktagi Khulai kaya marum phagatle Chief Secretary gi matam sangdoklaba yana leiri House arrest lady bi Ong Sang Chu Sina Red Cross ki official singa unakre NIT Manipur gi permanent campus ama Government of Manipur na athubada piragani haina wai khemchana phungdokre Awang Nongpok Flood project ki lupa crore lising ani chamanga kunsa 3.33 kaikre Kangpokpi dagi masing yamdaba khuchu khulai kaya phagatkre Editor galam gi machang oiba pawdana yamna tona Delhi gi khuyada turaga leba ngakpa haibadu tagaduribara Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana Hojik pausing amuk santongna pijari nungsinaba haiba asidi ainasu nangnasu manasu thamoidagi nungsiba phawrakpa darkar lei ngaihaki kananaba marup thirakpa adudi nungsinaba nate kangkhagi linni aigi ngaihak kananaba nangbu aigi brother ni hairabadi madu longnamba kawi separate administration gi manglan Nagalim gi manglan leiriba makai punsinba nungsinaba sungoi oithokhiroi ikheng adum tanarakhini Amato oina long live Manipur gi ngamkhai kaibi yaroi haina mipum khudingmak jati khudingmakna lauminaraba kanda chingda maitei ibudo pakhangbagi laisang amadi phiral haina humna paihallaba masjid ki isai saglakpada tumba hogat mainaduna apawa wakhan khanminaraba tamda church ki kangsi makhol taminaraba khaktada apunba Manipur ama oiba ngamgani madu natriba makhaidi Fiji takhat narakini haina arambai tingolgi PRO Robin Mangang khwairakpamna social media da phongdokre Telangana gi Chief Minister Revan Reddy na pungning chingchilakli madudi India gi miyoi amana voting right phangba asi chahi 19 dani aduga vote lepa yariba asina masagi chahi kunga manga dani mahakna haikhibada vote lepa yabagi chahi kunga manga oiriba asi chahi kaktharaga chahi kunga mathoida oyaningi maramdi hojik chahi kunga mathoi haibasi IAS IPS mayor amadi local body gi representative oire aduga karigi chahi kunga mathoida assembly election amadi parliament election da vote lepa yaroi hojik lakliba area asi Gen Z ki irani aduna chahi kakthaduna youth singna achobu role lohonaba phongdokre
Loktak project leiba Aglebia Model Residential School da tamlibi chahi noribi mahirui sing chak amasung breakfast na singba ningthina pijak pithak togdre angang sing chara helhalle haibagi achobo wathok ama thorakle wathok adu hek lakpaga mari lenaba authority na residential school adugi principal amasung warden khudakta thangdokre residential school adu da mahi tamlibi mahirui singda ningthina pijak pithak togdobaga loinana tangai fadana changdaba yadraba potlam sing phangande haibagi wakat lakpadagi mari lenaba authority singna khudakta akanaba yeng changduna principal amadi warden adu khudakta transfer tongnaba Manipur Society for Tribal Educational Institute ki nodal officer Darial Juli Analna order thokre mafam thadokraba principal adugi mamingna Vishnu Pratap Shukla kawi warden adugi mamingna Kamai Nyamthai kawi principal adu Manipur lenga ki Tribal Affairs and Health Department gi makhada leiba Manipur Society of Tribal Educational Institute da khudakta gi attest tawna bakhangan ki warden adubuna Aklebia Model Residential School Tamenglong da transfer tawki mahirui sing ningthina pije pithak tawde haiba asigi matangda Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar na Churachandpur District ki Deputy Commissioner amasung Tribal Affairs and Health ki Director da aiba cherol thaduna khudakta inquiry chathanaba kanghanki residential school da leidiba mahirui singda matam chana tangai phadaba polom sing phanganbaga loinana thaknaba abhaba ising phangangadabani residential school da leiriba mahirui singda chana thaknaba polom sing matam chana phangan khidabagi maram kumna thijinbaga loinana mathok cheksindaba miyoi singi mathakta matik chaba thabak lokhatnaba su khanghanki Aklebia Model Residential School asi Ministry of Tribal Affairs ki makhada lingkhatpa residential institute amani institute asida mahi tamduna leiriba mahirui singda lemna chana thaknaba polam phanganbaga loinana magun leiba moongda mai masing tambibagi khudong chaba phangangadabani adubu school asida mahirui sing matam chana pija pithak tawde haiba wakat ama lakpadagi Manipur Commission for Protection for Child Rights ki miyoi singna khudakta inquiry chathanaba kangan khibaga loinana pung nifu nipal ki manungda action taken report ama commission da pikhalaknaba Churachandpur District ki Deputy Commissioner amadi Tribal Affairs and Health ki Director da khanghanki Manipur gi apunbagi saktam amusung ngamkhai kanabagi damak miyamna haukiba ihauda ing 1938 ki August ki marida chatkhiba miyamgi khongsat adubu ningsingduna pangthokiba kunga mapun suba Manipur Integrity Day gi thoramga manung channa Integrity Pillar da lei katpagi thoram pangthokre Imphal gi Manipur State Museum amasung Polo Ground gi manakta leiba Integrity Pillar asida pangthokhiba lei katpagi thoram aduda amuko gi President Sorok Khaibam Sanjoina hai Manipur gi apunbagi saktam amasung lamgi ngamkhai yauna state asibu amadi state asiki miyam sokhannaba amadi manghannaba Silakliba thawngsing asi amukona kaidonungda tumina leisiloi pumnamak asidagi ngakthoknaba ireipak iramdam amasung ijati asibu kannabagi damakta makhatana angamba thakta miyamga khusamnana chaminaduna honakhigani haiki thoram aduda state asida leiriba tongan phurup singi miyoising atei CSO lup singi makok thongba miyoising yauna miyamna lei kanakhi Waf vote member khanbada non-Muslim hablakpa akan momongda yaningdi haina All Manipur Muslim Students Association, Pangal Students Association, amadi Minorities Student Association na punna thadokpa chirol lamana hairi chirol asina makata na hai Waf vote Manipur gi CEO na nipan suba Waf vote member constitute tongnaba haukiba July anida notification ama thokiba adugi matung anoba member khannabagi order aduda non-Muslim yaksilakpa asi loop ahum asina akanba mongda yaningde India pumbagi oina Muslim community na Waf Amendment Act 2015 gi mayokta Manipur Pangan community su Act asigi mayokta akanba mongda yaningdaba phungdokhiba laikhrabani ngarang thadorakhiba anoba board member khannabagi order adu Pangan community na taramna okpa ngamloi Waf haibasi Muslim community singi masjid mataf madrasa Kabarstan amadi Waf property sing yengsindaba leiba board amani adubu laibak thibadi Waf board member khanbada non-Muslim yaksilakpa asina Pangal community da chayetnaba ama phawale atopa community singi religious body sing loina leijai makhoi ki body sing da masa masagi community sing na board member semli
maram asina ngarang thokiba waf vote member da non muslim yaksilakpa amadi member masing suna haptaba order thorakpa asi loop ahum asina kanba mongda yaningde nakal amaromda MSA nasu hariba board member asi khanbada kanglon chumna khanbinaba khongjang kaya sangsingkibasu laikhrabani Actor Kristen amasung Chief Minister C. Joseph Vijay gi mayokta khoisaunaba pokhanba yaba wa nganglubagdamak opposition leader su oiriba DMK gi MLA Udayanithi Stalin Fakre Koberry gi matangda kongjang changsinbada opposition leader asina khoisaunaba pokhanba yaba wafam kaya phongdokhi haina maral siri DMK gi maikeidagi Stalin na ngangkiba warol adu thoidokna akaiba leite haina phongdok charkharabasu BJP amasung BJ na Lusingba TV ke nadi opposition leader gi thong adu akan mamongda condemn tauki Thansburda ngarang chathakiba protest ta Stalin na Chief Minister BJ bu atamnana DMK gi mayokda thabak tawbaga loinana party gi lusingba singi matakta yumpham yaudaba maral pisili haina phongdoki khoisaunaraba pokhanba yaba wafam phongdoklui haibagi matangda Stalin bu ngarang ayuk Chennai de leba mayumdagi pharaga East Police Station da wahang pahang chathaki Stalin di kanagumma myoy amatabu maral siduna wa ngangkiba leite hiram asigi matangda thadorokpa afafada kudingmak mayoknanaba sem sare haiki Kamarat KS nongthangna laikidabada Kangleipak Communist Party KCP na awaba phongdorakli KCP ki media coordinator A Luwangbana thadorakpa awaba phongdokpagi chirol asigi matung inna haukiba July 18 da ngaiyak leitana yeknabaga lanthengna leiriba panmang thangba lansang amada Kamarat Khundrakpam nongthang Elias Ranjit MFL Army number 723 masagi anaba amadagi laikanaba ngamdana laikhidraba nongthang Gwaltabidagi laikhidraba Khundrakpam Ingo amadi Khundrakpam Ongbi Landhoni leimagi machane hauzik mahaki imung manung pumba Indiana lamhen tuhenba kuki sizinaduna maitai singda atamnana chatharakpa proxy war na maram oiduna nongadada hangba relief camp da changjapam logduna leiri Kamaret KS nongthangna laikidabada KCP amadi masigi lanmi singlup miyamgi phingang lanmi na thamoi sokna awaba phongdokpaga loinana imung manunggi awabadasu saruk yajari laikidraba Kamaret KS nongthang kumja lisingani kunmarigi November 10 da lupta yaurakhi kumja lisingani kunmanga gi January 10 da MFL gi basic military training loiki matamdu kuki narco terrorist singna maiteida atamnana akanba lan chatharakhiba oibana mahak panmang thangba lansangda leiduna hanba leitana lan choknakhi mahaki thongna lingjen amasung kathokpabu matam pumbada lup asina ningsingduna leheuragani haina chirol asina awaba phongdorakli Lagliba August 13 athauba mahiroi singi numit students Martyrs Day numita general strike ban amadi harau kumhaini chingba tawbiganu aikoi khudingmakna Manipuri athauba mingthol pikraba Pebam Chitranjan bu awangba thakta ikai khumnaba utminanaba oina thoram asida miyamna APSPA 1959 gi mayokta punna lepminaduna numit asida saruk yaminasi loinana numit asigi numidangi matamda yumthong khudingda maira amamam katpiyu haina MSF na miyamda paujelakli Manipur Students Federation MSF na thadoropa chirol asigi matung inna Manipur yauna awang nongpok lamdamda APSPA 1959 gi marumda India gi lanmina leptana chatharakliba lujadaba thawong amadi miyot minei asi yaningde tamthiraba ek asi Manipur pumbadagi loktokadabani amasung hingbagi hak yauna manaba Manipur gi khunai ama puraknabagi wakhalonda haukiba 2002 gi August 15 da India ki ningtam numita masana masabu mai thajaduna khongjang changsinkiba matam adugi athobagi mingthol pikhraba Pebam Chitranjanna laikidaba numit sahi kudingi pangthokpagum lakleba August 13 tasu kunganithoi suba athoba mahiroi singi numit 2013 pangthoklagani Manipur yauna awang nongpok lamdamdagi mapung phana tamthiraba amadi malemda sungchat chanadraba Armed Forces Special Power Act 1959 pumlo lawthoknaba Manipur miyamgi athoba amasung Manipur Students Federation bu lamjing lamtak piramba athoba Pebam Chitranjanna lawkhiba achetpa phirep
इरेचासिंगना इकाई खुमनबा उटपग लोइनना अखोइगी तुंगी पुंसिगिदमक मसक थोकपा वाहनथोक लैबा अपुनबा मणिपुर खुनाई अमा गी सक्तम काहेंदनबा सही लिसिंग अनि हेना लाक्लबा लमदम असि कलहौनबगिदमक सही खुदिंगे अथौबा महिरुइसिंगी नुमित हाइना मिंथोंदुना पांथोक्तुना लाक्ली अथौबा असिना लैकिदबा नुमित अगस्त 13 असिबु नैहत्पिरबा खुनाई असिदा मियामगी हिंबगी हक राइट टू लाइफ की दमक थवाइना पोंथा पीखिबगी निंगसिंग थौरम चलिबा चाही असिगी कुनगा निथोइ सुबा अथौबा महिरुइसिंगी नुमित लिसिंग अनि कुनतरुक हाइना मिंथोंदुना पांथोक्लगनी राज्य सभा की एमपी अधिकारी मयूम सरदाना ngarang पार्लियामेंट हाउस ता यूनियन मिनिस्टर ऑफ रेलवेज इंफॉर्मेशन एंड ब्रॉडकास्टिंग एंड इलेक्ट्रॉनिक्स एंड इंफॉर्मेशन टेक्नोलॉजी आश्वानी वैष्णव का उनदुना मणिपुर की तोंगान तोंगान इशू अमदी चौखट थौरांगी मतंगदा वारी सानखरे राज्य सभा की एमपी ए सरदाना थादोकपा एक्स की वरोल की मतुंग इन्ना पार्लियामेंट हाउस ता महांगना यूनियन मिनिस्टर आश्वानी वैष्णव का उनदुना मणिपुर दा हौजिक पाइखलिबा रेलवे प्रोजेक्ट यावना तोंगान तोंगान मरु ओइबा इशू सिंगी मतंगदा वारी सानकी स्टेट असिगी कनेक्टिविटी फगतहननबा पाइखलिबा मरु ओइबा इंफ्रास्ट्रक्चर की थबकसिंग हेना कुमांग यांगसिननबा होनाबदा यूनियन मिनिस्टर ना अंगम मतेंग पिरकपबु एमपी असिना थागतपा फोंदोकली लोइनना सेंटर अमदी स्टेट लेंगाक अनिमकना चाखोटपा मणिपुर ओमा ओहेननबा अमदी मियामगी लैरिबा खुदोंग चादबसिंग कोखननबा अंगम थाक थबक तौगनी हाइनसु एमपी सरदाना फोंदोरकली एमएलए केबी की नुपा गोबिन अमदी सोमेंद्रो लुप्त चंजरक्तरबदी खुद थारगनी हाइना कमंगलेपाक कम्युनिस्ट पार्टी केसीपी अपुनबगी चिरोल अमना हाइरी केसीपी अपुनबगी पब्लिसिटी सेक्रेटरी पुंसिरोल मैतेना थादरोकपा चिरोल अमना हाइ अगस्त की तांग अहुमगी नुमिदांगी पुंग 13 रोम ताबदा खुराई साजोर लेकाइदा चाइथबी लेरक्ता लैबा सोमेंद्रोगी युमदा बोम पोखाई हनखिबा अदु एमएलए केबी की नुपा गोबिन अमदी सोमेंद्रो दा पीबा अहनबा वार्निंग नि सोमरेंद्रो हाइरिबा मियोय असिना गोबिनगा मानरगा लुप असिगी यामलबा सेनफम कया सायेन ngayenदा हैना थोक्तुना लैरंबदगी मखोय अनिबु लुप असिदा पाव फरोकनबा हाइकिबा लैरबनी लुप की सेनफम कया लोसिनबा अमदी हैना थोकिबगिदमक सोमेंद्रो अमसुंग गोबिन मखोय अनिदा अहनबा पीबा वार्निंग ओइना मयुमदा बॉम्ब पोखाई हनखिबनी लुप की सेनफमबु लाना सिजिनबा अमसुंग बरम चादना लोसिनबसिंगी मथक्ता लुप असिना खुद थादुना लागली लुपना लोइनना लुप की ओइबा सेनफमबु लुपा चटपी अमा फावबा आइना थोकपा मंगनबा यादे हाइबसी पारा तंबीदुना लागली लुप असिना गोबिन अमदी सोमेंद्रोदा नुमित निपानिगी मतम पीरी नुमित मरीनिगी मनुंगदा चंजरकदबनी करिगुम मखोय अनिना लमेन तुहेंदुना लुप असिदा चंजरक्तबा तारबदी अचौबु परा अमा तंबीबगा लोइनना अहक्प चैराक पीरगनी हाइना चेरोल असिना अकनबा वाफम थमलगली हौकिबा अगस्त की तारीख अहुमगी नुमिदांग पुंग 13 मखाइरोम ताबा मतमदा इम्फाल ईस्ट की पोरोमपाट पुलिस स्टेशन के मनुंग चन्न लेबा खुराई साजोर लेकाई साइथबी लेरक्ता लेबा बाजासपति मयूम नंदिनी चही 34 मपुरोइबा लेखिद्रबा या स्कूल कौबा अमगी युमदा सकंगदबसिंगना बोम लंगसिंदुना पोखाइहलमले अदुम ओइनमक लाइबक फबदगी बोम अदु युमगी बाथरूमदा तासिंदुना पोखाइबदगी कना अमता सो ओपन याहोखिद्रे अमरोमदा सकंगदबसिंगना बाजासपति मयूम नंदिनीगी युमदा बोम लंगसिंदुना पोखाइहलमबा थोदो अदुगी मायोक्ता वाकन मिफम चथकरे वाकन मिफम अदुदा सरुक यारिबसिंगना युमलक्ता बोम लंगसिनबा पोखाइहनबा यानिंगदि हाइना थाबा प्लेट कार्ड कयासु पाइखी हौकिबा अगस्त की चैचत अमा लिसिंगनी कुंतरुक थांगजा नुमितकी नुमिदांग पुंग 10 मखाइरोम ताबा मतमदा लाइबक थीबा थौदोक अमदा अखोइगी नुंगसिरबा पार्टी की केडर ओइना थौदांग पुरंबा इताव कैप्टन एन पांदंबा एलाइस इनाउचा MPA सर्विस नंबर 1484 by 24 हाइरोक पार्ट 2 सिंगेलदा लैबना मनुंग मतम चादना लैकिदबदा कोइरेंगना लुचिंगबा यूनाइटेड नेशनल लिबरेशन फ्रंट UNLF ना अमसुंग मसीगी लानमी सिंगलुप MPA ना थमोय सोकना नुंगाइतबा अमदी अवाबा फोंदोरकली UNLF की पब्लिसिटी सेक्रेटरी M सगेना कुयेक पीदुना थादोरपा चिरोल अमना हाई कैप्टन निंगथौजम एनाउसा इलाइस पांदंबा एलाइस पार्लर इंग 1973 की जुलाई थागी चैचत 10 निंगथौजम सुबोन अमदी निंगथौजम ओंबी अमूलैमा लाइफम हाइरोक पार्ट 2 सिंगेलगी अनिसुबा मपारी ओइना ताइबंगदा खोंदारखी महाकी मचिन मनाव मंगानी नुपा अहुम नुपी अनि चिंगदोंगपोक हाई स्कूल दा क्लास 8 फाउबा तमखी इताव कैप्टन पांदंबा एलाइस इनाउचा नहा ओइरिंगैदगी मरेबाक मफुरुपु नुंसीजबा मियोय अमा ओइना चावरखी UNLF ना
ꯆꯪꯁꯤꯜꯂꯛꯄ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯔꯛꯄ ꯃꯇꯝꯗ MPAꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯈꯤ꯫ ꯀꯨꯝꯖꯥ 2002ꯗ MPAꯗ WTF ꯀꯦꯝꯗ ꯄꯤꯔꯤꯕ 24 ꯁꯨꯕ ꯕꯦꯠꯆꯀꯤ BMT ꯌꯥꯎꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯁꯔꯚꯤꯁ ꯅꯝꯕꯔ 1484 ꯄꯤꯗꯨꯅ MPAꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ BMT ꯂꯣꯏꯔꯕ ꯃꯇꯨꯡꯗ 2003ꯗ ꯂꯥꯟꯃꯤꯒꯤ ꯊꯧꯗꯥꯡ ꯍꯦꯟꯅ ꯆꯥꯎꯅ ꯂꯧꯅꯕ ꯑꯃꯗꯤ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯂꯥꯟ ꯑꯧꯔꯥꯏꯅꯕ ꯂꯥꯡꯖꯤꯡ ꯀꯦꯝꯇ ꯄꯣꯁꯇꯤꯡ ꯄꯤꯈꯤ꯫ 2005ꯗ MPLFꯀꯤ ꯑꯣꯏꯅ ꯁꯖꯤꯛ ꯇꯝꯄꯥꯛꯇ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯜꯂꯛꯂꯒ 2005ꯃꯛꯇꯗ ꯃꯣꯜꯆꯥꯝꯗ ꯂꯩꯈꯤ꯫ 2006ꯗ ꯈꯦꯡꯖꯣꯏ ꯆꯤꯡꯁꯥꯡꯗ ꯂꯩꯈꯤ꯫ 2008ꯀꯤ ꯌꯦꯛꯅꯕꯅ ꯆꯠꯊꯔꯛꯄ ꯈꯦꯡꯖꯣꯏ ꯑꯣꯄꯔꯦꯁꯟꯗ ꯊꯧꯅꯥ ꯐꯅ ꯌꯦꯛꯅꯕ ꯃꯌꯥꯝꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ MPA ꯑꯃꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯎꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯌꯥꯝꯕ ꯐꯥꯏꯇꯤꯡ ꯄꯦꯇ꯭ꯔꯣꯜ ꯆꯠꯄꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯆꯠꯈꯤ꯫ ꯏꯅꯥꯎ ꯄꯥꯟꯗꯝꯕ MPAꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯂꯥꯟꯃꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯅꯥꯎ ꯄꯥꯟꯗꯝꯕ 2012ꯗꯒꯤ 2015ꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯃ ꯌꯨꯅꯥꯏꯇꯦꯗ ꯕꯦꯁ ꯑꯦꯔꯤꯌꯥ ꯇꯀꯥꯗ ꯂꯩꯕ MPAꯒꯤ 291 ꯕꯠꯇꯥꯂꯤꯌꯟꯗ ꯄꯣꯁꯇꯤꯡ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯑꯣꯟꯂꯨꯞ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯇꯤꯟꯅꯗꯨꯅ ꯌꯥꯑꯣꯟꯒꯤ ꯊꯧꯗꯥꯡ ꯄꯨꯔꯝꯕꯇ ꯅꯠꯇꯅ MPAꯒꯤ ꯑꯆꯦꯠꯄ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯊꯧꯅꯥ ꯐꯕ ꯀꯠꯊꯣꯛꯄꯒꯤ ꯐꯤꯚꯝ ꯎꯠꯂꯝꯕ ꯏꯅꯥꯎ ꯑꯃꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ MPAꯒꯤ JHQꯅ ꯁꯤꯟꯕ ꯑꯈꯟꯅꯕ ꯊꯕꯛꯁꯤꯡꯗ ꯁꯔꯨꯛ ꯌꯥꯅꯕ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛ ꯂꯝꯗꯁꯨ 2013ꯀꯤ ꯁꯔꯨꯛꯁꯤꯡꯗ ꯂꯩꯔꯛꯈꯤ꯫ ꯂꯣꯏꯅꯅ 2018ꯗ ꯀꯣꯔꯀꯣꯝꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤ JFFꯀꯤ ꯂꯥꯟꯁꯪꯁꯤꯡꯗ ꯂꯩꯔꯛꯈꯤ꯫ ꯂꯣꯏꯅꯅ MPAꯒꯤ 241 ꯕꯠꯇꯥꯂꯤꯌꯟ ꯑꯃꯁꯨꯡ ꯇꯦꯛꯇꯤꯀꯦꯜ ꯌꯨꯅꯤꯠꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯗꯨꯅ MPAꯒꯤ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ MPA JHQꯅ ꯁꯤꯟꯕ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ 2012ꯗꯒꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯔꯛꯈꯤ꯫ ꯕꯤꯁ꯭ꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯦꯟꯗ꯭ꯔꯥ ꯆꯤꯡ ꯃꯅꯥꯛꯇ ꯐꯨꯝꯗꯤ ꯃꯔꯛꯇꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟ ꯌꯥꯎꯕ .32ꯒꯤ ꯄꯤꯁꯇꯣꯜ ꯑꯃ, SBBL ꯒꯟ ꯑꯃ, .22ꯒꯤ ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯂꯣꯏꯅꯕ ꯖꯦꯐꯔꯁꯟ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯂꯣꯏꯅꯕ ꯂꯣꯀꯦꯜ ꯃꯦꯗ CMG ꯀꯥꯔꯕꯥꯏꯟ 9, ꯂꯣꯀꯦꯜ ꯃꯦꯗ MP5 2, ꯂꯣꯀꯦल ꯃꯦꯗ ꯂꯦꯊꯣꯠ ꯒꯟ 3, ꯄꯣꯝꯄꯤ ꯒꯟ 2, IED ꯄꯦꯀꯦꯠ 6 ꯑꯁꯤꯅꯆꯤꯡꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯑꯥꯒꯁ 31ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯔꯛꯄ ꯂꯩꯇ꯭ꯔꯒꯁꯨ ꯁꯦꯅꯤꯌꯔ IAS ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯊꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ PK ꯒꯣꯌꯦꯜꯕꯨ ꯃꯇꯝ ꯁꯥꯡꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧ ꯄꯨꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯤꯗꯔ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯅ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯅꯦ ꯄꯤ ꯇꯥꯎꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃꯤꯇꯤ ꯑꯣꯐ ꯗꯤ ꯔꯦꯗ ꯀ꯭ꯔꯣꯁ IRCꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2012ꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯩꯉꯥꯛ ꯄꯥꯏꯈ꯭ꯔꯕ ꯇꯨꯡꯗ ꯁꯨ ꯆꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯌꯨꯛ ICRCꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯅꯦꯄꯤꯇꯣꯗ ꯎꯅꯈꯤ ꯍꯥꯏꯅ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯀꯗꯥꯏꯋꯥꯏꯗ ꯎꯅꯈꯤꯕꯒꯦ ꯑꯃꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤꯗꯦ꯫ ICRCꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕ ꯀꯌꯥꯒ ꯎꯅꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯉꯥꯛ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯝꯖꯥ 2012ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗ ꯁꯨ ꯆꯤ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ NIT ꯃꯅꯤꯄꯨꯔꯒꯤ ꯄꯔꯃꯦꯅꯦꯟꯠ ꯀꯦꯝꯄꯁ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯣꯔꯗ ꯑꯣꯐ ꯒꯚꯔꯅꯔꯁ ꯑꯃꯁꯨꯡ ꯁꯤꯅꯦꯠ ꯑꯣꯐ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ 32 ꯁꯨꯕ ꯀꯟꯚꯣꯀꯦꯁꯟ ꯊꯧꯔꯝ ꯑꯃꯗ NIT ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗ ꯑꯣꯐ ꯒꯚꯔꯅꯔꯁꯀꯤ ꯆꯦꯌꯔꯄꯔꯁꯟ ꯕꯖꯔꯪ ꯂꯥ ꯕꯒꯔꯥ, NIT ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ DVLN ꯁꯣꯃꯥ ꯂꯌꯥꯂꯨꯖꯨ ꯌꯥꯎꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯄ꯭ꯔꯣꯐꯦꯁꯔ
faculty member, staff amadi mahiroi kayana saruk yaduna pangthoki. Thorom aduga mari lainana Chief Minister Yumnam Khemchana haikibada NIT gumba National Importance oiraba Institute asina state asibu mopanga ganba state ama ohenbadan mateng pangli. Ngasi institute asidagi tongan ba Filda degree fanglaba mai paklaba mahiroi singna Manipur amadi lebak asigi sakti leiraba lebak ama ohenaba honabiyu. Lebak asida kumja lisingani nifutaret fawbada Brexit Bharat amadi Brexit Manipur ama ohenbada graduate oiraba mahiroi singna angamba thodang lobiyu. Lengaki maikeidagisu angamba mateng pangani haiba wafam sing phongdokre. Flood Management and Border Areas Program gi makhada Sikkim yauna North East ki oina flood project chani humpu humdoi gi damak chahi asigi March fawbada Union Government na lupa koti lising ani chamanga kuntra taruk point marifu tara taruk kaithokre haina Rajya Sabha da phongdokre. Chathariba Rajya Sabha session gi manung channa hanglakiba wahangi paukum bireduna Minister of State for Jal Shakti Raj Bhujan Chaudhary na hai state government singna ichau thengnanaba amadi Student erosion gi thabak sing paikhatnabagi damak FMBAP gi khutangda center na technical guidance amasung financial assistance sing piduna lakhi haina phongdokhi. Manipur Police amadi Central Security Force ki apunba khutpu amana Kangpokpi District ki Saikol Subdivision gi manung channa leiba Makok Sing Bridge amasung Tusam Khulda Chathakiba search operation da masing yamlaba afaba makhagi khuchu khulai amadi explosive sing phagat pangamkhre. Official oiba paw amagi matung inna District Security Force ki apunba team asina ngarang ayuk pung mga makairum tabadagi ayuk pung mapan makairum taba phawba Makok Sung Thong amasung Tusam Khul anigi marakta Chathakiba thiba humbagi thabak singda masak khangdaba Miscreant singna sizinaramba masing yamlaba khulai singadu phagat pangamkhibani. Chathakiba operation aduda Manipur Police 13 suba Assam Rifles 19 suba Assam Rifles 133 suba CRPF ki B company singnasu Kangpokpi district ki Superintendent Police Rahul Gupta gi miding makhada Saparamaina PS ki SDPO Lungthau Baifei MPS amasung Saikul Police Station ki officer in charge singna Lucingki. Operation aduda punna kulai kuntramathoi phagat ki phagalaba kulai singi manungda M16 rifle ama 303 rifle ama pistol taruk local na saba pompi gun sing bomb sing amadi masing yamlaba nongoi maru sing ni hairi. Makha tarakpa aruiba pawda editor galamgi machang oiba paw lokhachari yamna tonna Delhi gi khuyada turaga lebak ngakpa haibadu takadoribra. Taibang Panbabu Sembiriba Saudaba Taibang Semba Mapubu Irat Tawni Tawduna Kurumbagi Mahuta Bharat ki Prime Minister Narendra Modi Union Home Minister Amit Shah amadi Delhi gi angam athau singi dhup thamai thaduna Kurumduna Haiza Nonjarudrabadi Manipur Miyam Tangdu Letaba Punsida Hingba Haibadu Ngamloidabagi Pibamda Lakbagum Tawre Manipur da sahi aum hena Thoglakliba Kangluki Sathiriba Irang asi Prime Minister Narendra Modi na loisinge hairabadi mikupta loisinba ngami adubu Irang asi loisindana Manipur miyambu mai iklaga thamlaba khangda ngobugum sahi ahum hena leirakli ngasigi manungda Manipur gi apunbagi saktam mikup sangna kairakadra singchep singkup sana kairakadra haibagi mipaiba amasung Manipur miyamda leiri Masichu Prime Minister Narendra Modi gi mafamdagi Manipur gi apunbagi saktam kaihalloi Manipur gi apunbagi saktam thugainaba honarakpasing matik chaba ain gi oiba chairak pigani haiduna phongna laukthokpasu tawdri chairak asida Kuki MLA mapanna yamna phongna Manipur thugainaba koichen chenduna honajarabasu Prime Minister Narendra Modi amadi Union Home Minister na singbana ain gi oiba thabak laukhatuna chairak pinaba honabasu mami tadri thabaksu tawdri matau asumna Bharat Lengangna Manipur miyambu aduki matik leita handana thambiri Manipur gi miyamgi mihut oiriba MLA singnasu aduki matik tonna Delhi gi lucingba singda Maribak Manipur kannanaba lokhotphum thokba thabak sing adu lokhatpiyu haiba phawba ngamjadana yamna tonna leiri haibadu oiri Delhi gi lucingba singi mafamda haijan nonjaduna Manipur kanbiyu aikhoigi chakthung pibiyu aikhoigi ithakta landarikliba sing ngakthokpiyu haiduna haijadrabadi Manipur miyamgi damakta Delhi na hanna yengbidaba haibadu
ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯃꯀꯣꯛꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯉꯝꯗꯕꯒꯨꯝ ꯇꯧꯔꯤ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯥꯀꯥ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯕꯨ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯎꯁꯤꯠꯄꯤꯗꯕ ꯑꯃꯗꯤ ꯊꯑꯣꯏꯅ ꯈꯟꯕꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯃꯥꯡ ꯇꯥꯛꯄ ꯂꯣꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯥꯏꯕꯒꯨꯝ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯗꯨ ꯆꯍꯤ 3 ꯍꯦꯟꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯕꯨ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗꯕ ꯃꯈꯣꯏꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕ ꯎꯅꯒꯦ ꯍꯥꯏꯕꯗ ꯆꯠꯂꯕꯁꯨ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯔꯛꯇꯕ ꯀꯌꯥꯔꯛ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯍꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯇꯤꯡ ꯂꯩꯅ ꯃꯁꯛ ꯊꯣꯛꯅ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯗꯦꯜꯂꯤꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯗꯨꯅ ꯍꯤꯡꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗꯒꯤ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯗꯦꯜꯂꯤꯗꯒꯤ ꯆꯕꯤ ꯊꯥꯔꯒ ꯆꯠꯄ ꯘꯔꯤꯒꯤ ꯃꯇꯧꯒꯨꯝ ꯗꯦꯜꯂꯤꯅ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯐꯝꯃꯨ ꯍꯧꯒꯠꯂꯨ ꯍꯤꯞꯄꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯀꯤꯅ ꯇꯣꯟꯅ ꯗꯦꯜꯂꯤꯒꯤ ꯊꯧꯖꯥꯜ ꯃꯈꯥꯗ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯃꯌꯥꯝ ꯑꯃ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯀꯣꯛ ꯅꯣꯟꯗꯨꯅ ꯍꯥꯏꯖꯕ ꯆꯠꯂꯤꯕ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯃꯐꯝ ꯆꯥꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯗꯦ ꯃꯅꯤꯄꯨꯔ ꯀꯥꯏꯅꯤꯡꯂꯒ ꯀꯥꯏꯖꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅꯁꯨ ꯏꯆꯪ ꯊꯧꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯒꯤ ꯑꯁꯣꯟꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯗꯦꯜꯂꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯏꯁꯥꯒꯤ ꯀꯣꯛꯅ ꯏꯁꯥꯒꯤ ꯋꯥꯈꯜꯅ ꯏꯁꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗ ꯏꯔꯩꯄꯥꯛ ꯃꯅꯤꯄꯨꯔ ꯉꯥꯛ ꯁꯦꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯁꯤ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯊꯥꯗꯣꯛꯂꯁꯤ